ꯍꯦꯟꯗ꯭ꯔꯤꯛꯁ ꯆꯅꯨꯅ ꯋꯥꯔꯧꯕ ꯃꯇꯧ ꯑꯃ ꯎꯠꯂꯛꯈꯤꯕꯗ ꯃꯤꯀꯨꯞ ꯈꯔ ꯐꯥꯎꯕ ꯆꯣꯟꯊꯕ ꯉꯝꯈꯤꯗꯦ꯫ ꯈꯨꯗꯛꯇ ꯃꯐꯤ ꯃꯔꯣꯜ ꯑꯃ ꯍꯣꯡꯗꯨꯅ ꯐ꯭ꯔꯦꯁ ꯐ꯭ꯂꯥꯋꯔ ꯕꯣꯀꯦ ꯐꯖꯕ ꯌꯣꯟꯕ ꯁꯤꯡꯖꯃꯩꯗ ꯂꯥꯛꯏ꯫ ꯂꯩꯔꯥꯡꯗꯨꯕꯨ ꯄꯤꯔꯕꯗꯤ ꯑꯁꯥꯎꯕꯗꯨ ꯅꯦꯝꯊꯅꯤ ꯃꯤꯀꯨꯞ ꯑꯁꯤꯗꯕꯨ ꯈꯜꯂꯤꯒꯨꯝ ꯃꯆꯨ ꯃꯆꯨꯒꯤ ꯔꯣꯁ ꯐ꯭ꯔꯦꯁ ꯕꯨꯀꯦꯗꯨ ꯆꯥꯎꯔꯞꯅ ꯁꯦꯝꯍꯜꯂꯤ꯫ ꯅꯨꯄꯤ ꯃꯥꯗꯤ ꯂꯩ ꯌꯥꯝꯂꯤꯕ ꯃꯈꯩ ꯄꯥꯝꯖꯕꯅꯤ꯫ ꯂꯩꯕ ꯂꯣꯏꯕꯒ ꯊꯣꯏꯍꯦꯟꯕꯤꯗ ꯐꯣꯟ ꯇꯧꯏ꯫ ꯊꯣꯏꯍꯦꯟꯕꯤꯅ "ꯍꯜꯂꯣ, ꯅꯪ ꯆꯅꯨ ꯍꯣꯏꯗ ꯆꯠꯂꯕ꯭ꯔꯣ?" "ꯍꯣꯏ ꯆꯠꯂꯦ, ꯊꯣꯡꯒꯥꯟ ꯌꯧꯔꯦ." "ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯦꯛ ꯍꯦꯛ ꯎꯅꯐꯝꯗꯣ ꯑꯗꯨ ꯐꯥꯎꯕ ꯅꯪꯅ ꯈꯔ ꯐꯅꯕ ꯇꯧꯔꯒ ꯄꯨꯊꯣꯛꯄꯤꯔꯣ." "ꯍꯣꯏ ꯍꯥꯏꯕ." ꯍꯦꯟꯗ꯭ꯔꯤꯛꯁ ꯅꯣꯛꯐꯦꯠ ꯇꯧꯅ ꯒꯥꯔꯤ ꯀꯥꯔꯛꯏ꯫ ꯃꯥꯏꯊꯣꯡ ꯑꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ꯫ ꯊꯣꯏꯍꯦꯟꯕꯤꯁꯨ ꯆꯅꯨꯒꯤ ꯃꯌꯨꯝꯗ ꯆꯪꯂꯛꯏ꯫ ꯀꯣꯏꯊꯣꯛ ꯀꯣꯏꯁꯤꯟ ꯇꯧꯗꯅ ꯀꯧꯗꯨꯅ ꯇꯧꯗꯦ꯫ ꯑꯗꯨꯝ ꯏꯃꯨꯡꯗ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯆꯪꯁꯤꯜꯂꯛꯏ ꯆꯅꯨꯒꯤ ꯀꯥꯗ꯫ ꯆꯅꯨꯗꯤ ꯂꯦꯞꯇꯣꯞꯇ ꯗ꯭ꯔꯃꯥ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯣꯏꯍꯦꯟꯕꯤꯁꯨ ꯐꯃꯨꯡ ꯃꯆꯤꯗ ꯐꯝꯊꯗꯨꯅ "ꯑꯩꯅꯒꯗꯤ ꯅꯪꯁꯦ ꯌꯥꯝ ꯋꯥꯅ ꯂꯩꯔꯝꯗꯣꯏꯒ ꯃꯥꯜꯂꯨꯔꯦ, ꯑꯗꯨꯒꯗꯤ ꯑꯆꯥꯄꯣꯠ ꯃꯀꯨ ꯃꯌꯥꯝꯁꯤꯒ ꯅꯪꯅ ꯅꯨꯡꯉꯥꯏꯅ ꯗ꯭ꯔꯃꯥ ꯌꯦꯡꯗꯅ." "ꯅꯨꯡꯉꯥꯏꯅ ꯂꯩꯇ꯭ꯔꯗꯤ ꯀꯞꯄ ꯂꯩꯒꯗ꯭ꯔꯣ? ꯑꯗꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯄꯛꯇꯕꯗꯣ ꯀꯟꯐꯔꯦꯟꯁ ꯍꯥꯞꯂꯛꯏꯗꯣ? ꯑꯩꯅ ꯍꯩꯅꯗꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ?" ꯋꯥꯇꯥꯗꯨꯗ ꯄꯨꯔꯛꯂꯤꯕ ꯄꯥꯎꯗꯣ ꯇꯝꯕꯗꯤ ꯂꯠꯀꯛ ꯇꯧꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯑꯅꯤꯗꯣ ꯑꯃꯨꯛꯇꯪ ꯑꯣꯏꯔꯁꯨ ꯆꯝꯊꯣꯛꯅꯁꯅꯨ ꯈꯟꯅ "ꯍꯣꯏ ꯍꯣꯏ ꯂꯩꯗꯧꯅꯦ ꯅꯨꯡꯉꯥꯏꯅ, ꯅꯨꯄꯥ ꯃꯣꯏꯅꯇ ꯆꯥꯎꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦ꯫ ꯑꯗꯣ ꯑꯩ ꯄꯨꯛ ꯌꯥꯝ ꯂꯥꯝꯃꯦꯕ, ꯅꯣꯏ ꯁꯤꯒꯤ ꯁꯪꯗ ꯌꯣꯟꯕ ꯁꯤꯡꯖꯨꯗꯣ ꯂꯩꯔꯨꯁꯦ, ꯌꯥꯝ ꯍꯥꯎꯗꯥꯏ." ꯆꯅꯨꯁꯨ ꯗ꯭ꯔꯃꯥꯗꯨ ꯃꯨꯠꯊꯠꯂꯤ꯫ ꯃꯊꯟꯇ ꯂꯩꯕꯒꯤ ꯁꯨꯝ ꯇꯧꯐꯝ ꯈꯪꯗꯅ ꯌꯦꯡꯂꯝꯕꯅꯤ꯫ "ꯍꯣꯏ ꯑꯩ ꯃꯥꯌꯨꯝꯗ ꯇꯥꯊꯣꯔꯛꯀꯦ, ꯑꯗꯨꯒ ꯆꯠꯂꯁꯤ." ꯇꯥꯔꯛꯑꯣ." ꯆꯅꯨꯁꯨ ꯆꯪꯈ꯭ꯔꯦ꯫ ꯊꯣꯏꯍꯦꯟꯕꯤꯁꯨ ꯊꯨꯅ ꯄ꯭ꯔꯞ ꯇꯦꯛꯁ ꯑꯃ ꯏꯗꯨꯅ ꯊꯥꯏ꯫ "ꯑꯩꯈꯣꯏ ꯊꯣꯛꯂꯛꯇꯣꯔꯦ, ꯑꯗꯨꯝ ꯂꯩꯔꯝꯃꯣ." ꯆꯅꯨꯁꯨ ꯊꯣꯔꯛꯄꯒ ꯃꯐꯤ ꯑꯃ ꯍꯣꯡꯗꯨꯅ "ꯊꯣꯏꯍꯦꯟꯕꯤ ꯂꯥꯛꯑꯣ" ꯍꯥꯏꯅꯗꯨꯅ ꯑꯅꯤꯗꯣ ꯃꯌꯨꯝꯗꯒꯤ ꯊꯣꯔꯛꯏ꯫ ꯂꯩꯁꯅꯥꯁꯨ ꯆꯥꯛꯎꯝꯕ ꯑꯃ ꯆꯠꯈꯤꯕꯅ ꯌꯨꯝꯗ ꯂꯩꯇꯦ꯫ ꯆꯠꯅ ꯆꯠꯅ ꯂꯝꯕꯤ ꯋꯥꯔꯤ ꯇꯧꯏ꯫ "ꯀꯩꯅꯣ ꯅꯪꯅ ꯏꯈꯪ ꯈꯪꯍꯧꯗꯕꯤ ꯃꯄꯥꯟꯗ ꯆꯠꯄꯩ ꯋꯥꯔꯤ ꯑꯃ ꯇꯧꯔꯛꯏꯗꯨꯅ?" "ꯁꯤꯗ ꯁꯨꯝ ꯂꯩꯔꯗꯤ ꯑꯩ ꯃꯨꯚ ꯑꯣꯟ ꯇꯧꯕ ꯋꯥꯔꯅꯤ." "ꯀꯔꯤꯒꯤ ꯃꯨꯚ ꯑꯣꯟ? ꯇꯥꯅꯤꯡꯗꯕ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨ꯫ ꯂꯩꯁꯤ ꯍꯦꯟꯕꯤꯁꯨ ꯀꯣꯂꯦꯖꯇ ꯑꯝꯅꯤꯒ ꯇꯝꯃꯣꯏꯒ, ꯅꯪꯁꯨ ꯑꯃꯨꯛ ꯅꯣꯏꯅꯦ ꯑꯩ ꯏ ꯁꯨꯝ ꯀꯥꯔꯛꯇꯣꯏꯅꯤ ꯐꯥꯒꯤ ꯐꯥꯒꯤꯗꯒꯤ." "ꯋꯥꯈꯜ ꯆꯥꯟꯅꯗꯕ ꯃꯤꯒ ꯃꯇꯝ ꯁꯥꯡꯅ ꯂꯣꯏꯅꯔ ꯀꯩꯗꯧꯅꯤ? ꯑꯗꯨꯅ ꯊꯥꯡꯉꯩ ꯁꯦꯡꯅ ꯀꯥꯏꯅꯈꯤꯕꯅ ꯐꯕ ꯑꯃ ꯂꯩ." "ꯉꯝꯗꯧꯔꯤꯔꯕ ꯉꯥꯛ ꯁꯥꯎꯅꯕꯗꯨꯗ ꯌꯥꯝ ꯁꯤꯔꯤꯌꯁ ꯇꯥꯁꯤꯜꯂꯤꯗꯣ ꯀꯩꯒꯤꯅꯣ? ꯍꯦꯟꯗ꯭ꯔꯤꯛꯁꯀꯤꯗꯣ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕꯒꯤ ꯇꯧꯕ ꯅꯠꯇꯦ, ꯅꯨꯡꯁꯤꯕꯒꯤꯅꯤ, ꯈꯝꯕꯜꯂꯤꯅꯤ ꯈꯪꯂꯦꯗꯅ." "ꯑꯁ ꯀꯥꯟꯅꯗꯦ, ꯃꯥꯏ ꯋꯥꯔꯤꯁꯤ ꯇꯣꯛꯁꯤ." ꯁꯨꯝ ꯋꯥꯔꯤ ꯁꯥꯅ ꯁꯥꯅ ꯂꯥꯛꯄꯅ ꯍꯦꯟꯗ꯭ꯔꯤꯛꯁꯅ ꯂꯩꯔꯤꯕ ꯃꯄꯥ ꯑꯗꯨꯁꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯆꯅꯨ ꯍꯦꯟꯗ꯭ꯔꯤꯛꯁ ꯎꯕꯗ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈꯤꯅꯕ ꯇꯧꯏ꯫ ꯊꯣꯏꯍꯦꯟꯕꯤꯅ ꯃꯈꯨꯠ ꯐꯥꯗꯨꯅ "ꯀꯗꯥꯏꯗꯅꯣ ꯅꯪ ꯆꯠꯇꯣꯏ ꯇꯧꯔꯤꯗꯨꯕꯣ? ꯂꯥꯛꯑꯣꯁꯦ ꯑꯝꯇ, ꯒ꯭ꯌꯥꯟ ꯇꯥꯅ ꯐꯖꯅ ꯁꯦꯡꯗꯣꯛꯅꯧꯕ, ꯑꯩ ꯑꯁ꯭ꯋꯥꯏꯗ ꯂꯩꯒꯦ." ꯆꯅꯨ ꯇꯁꯦꯡꯅ ꯊꯣꯏꯍꯦꯟꯕꯤꯒꯤ ꯃꯇꯧ ꯑꯁꯤ ꯁꯥꯎꯅꯤꯡꯒꯨꯝ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯥ ꯇꯨꯃꯤꯟ ꯂꯩ꯫ ꯍꯦꯟꯗ꯭ꯔꯤꯛꯁ ꯆꯪꯁꯤꯜꯂꯛꯇꯨꯅ "ꯆꯟ, ꯍꯥꯏꯗꯧꯗꯣ ꯍꯥꯏꯔꯛꯑꯣ, ꯂꯩꯀꯥꯏ ꯃꯤꯅ ꯎꯔꯒ ꯂꯥꯟꯅ ꯈꯟꯈꯤꯅꯤ. ꯅꯪ ꯑꯁꯦꯡꯕꯩ ꯑꯩꯒ ꯂꯥꯞꯅꯕ ꯄꯥꯝꯃꯕꯣ? ꯅꯁꯥꯅ ꯅꯁꯥꯗ ꯍꯪꯖꯗꯧꯕ ꯋꯥꯍꯪꯗꯨꯕꯨ ꯑꯩꯉꯣꯟꯗ ꯍꯪꯂꯛꯏꯗꯣ ꯀꯩ ꯈꯜꯂꯒꯅꯣ?" "ꯑꯩꯗꯣ ꯁꯨꯝ ꯅꯪꯅ ꯃꯤ ꯑꯇꯣꯞꯄ ꯌꯦꯡꯈꯤꯗ꯭ꯔꯅ ꯄꯥꯈꯠꯄꯩꯅ ꯍꯥꯏꯔꯦꯗꯅ." "ꯄꯥꯈꯠꯄꯩꯔꯥ? ꯅꯨꯃꯤꯠ 6ꯅꯤ ꯀꯩꯝ ꯍꯥꯏꯗꯅ ꯂꯩꯈ꯭ꯔꯤꯗꯣ, ꯇꯥꯅꯤꯡꯗꯦ. ꯅꯔꯥꯟ ꯀꯨꯞꯁꯤꯟꯕ ꯌꯥꯅꯕ ꯑꯦꯛꯁꯀ꯭ꯌꯨꯁ ꯊꯤꯔꯛꯀꯅꯣ." "ꯑꯗꯣ ꯑꯩ ꯂꯥꯟꯖꯔꯦꯕ, ꯁꯥꯎꯔꯅꯨ." ꯍꯥꯏꯗꯨꯅ ꯍꯦꯟꯗ꯭ꯔꯤꯛꯁ ꯅꯨꯄꯤ ꯃꯥꯒꯤ ꯈꯨꯗꯥꯡ ꯄꯥꯏꯅ ꯄꯥꯏꯅ ꯃꯥꯒꯤ ꯒꯥꯔꯤ ꯃꯅꯥꯛ ꯇꯝꯅ ꯄꯨꯁꯤꯜꯂꯛꯏ꯫ ꯊꯣꯡꯗꯣ ꯍꯥꯡꯗꯨꯅ ꯄꯨꯔꯛꯄ ꯕꯨꯀꯦꯗꯨꯕꯨ ꯄꯤ꯫ "ꯁꯥꯎꯔꯅꯣꯕ, ꯑꯩ ꯂꯥꯟꯖꯔꯦ. ꯑꯩꯒꯤ ꯆꯟꯅ ꯁꯥꯎꯗꯧꯕ ꯋꯥꯔꯧꯗꯧꯕ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏꯕ." ꯆꯩꯅꯥꯗꯨꯅ ꯄꯤꯗ꯭ꯔꯤꯉꯩ ꯃꯆꯤꯟꯗꯒꯤ ꯃꯆꯥꯒꯤ ꯊꯃꯣꯏ ꯁꯣꯛꯀꯗꯕ ꯋꯥꯔꯤꯗꯨꯅ ꯁꯥꯗ꯭ꯔꯤꯉꯩ ꯈꯖꯤꯛ ꯈꯜꯂꯝꯂꯕꯗꯤ ꯀꯌꯥ ꯁꯥꯐꯗꯧꯕꯅꯣ꯫ ꯔꯥꯅꯤ ꯏꯕꯦꯝꯆꯥꯅ ꯆꯥꯛ ꯆꯥꯕꯒꯤ ꯀꯧꯕꯗ ꯇꯥꯕ ꯀꯧꯕ ꯂꯩꯇꯗꯨꯅ ꯄꯥꯈꯠꯅ ꯊꯣꯡ ꯑꯗꯨꯕꯨ ꯏꯕꯦꯝꯆꯥꯒꯤ ꯃꯆꯥ ꯀꯧꯗꯨꯅ ꯊꯨꯒꯥꯏꯍꯟꯈꯤꯕ꯫ ꯂꯩꯁꯤ ꯍꯦꯟꯕꯤꯅ ꯂꯩꯔꯝꯕ ꯐꯤꯕꯝ ꯑꯗꯨꯕꯨ ꯎꯕꯗ ꯔꯥꯅꯤꯗꯤ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯈ꯭ꯔꯕꯅꯤ꯫ ꯕꯦꯠ ꯃꯊꯛ ꯑꯗꯨꯗ ꯀꯨꯆꯨ ꯇꯥꯏꯐꯦꯠ ꯇꯥꯅ ꯍꯤꯞꯂꯤꯕꯤ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯕ ꯉꯝꯗꯕꯅ ꯐꯤꯖꯤꯅ ꯃꯃꯤꯠ ꯑꯅꯤꯗꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯥꯟꯊꯣꯛꯏ ꯔꯥꯅꯤ꯫
ꯂꯩꯁꯤ ꯍꯦꯟꯕꯤꯅ ꯏꯃꯥ ꯌꯨꯝꯗ ꯆꯠꯂꯁꯤ ꯃꯆꯥꯒꯤ ꯃꯃꯥꯏꯗ ꯅꯨꯡꯁꯤꯅ ꯅꯥꯟꯕꯤꯗꯨꯅ ꯁꯤꯒꯤ ꯗ꯭ꯔꯤꯞꯁꯤ ꯌꯥꯟꯕ ꯂꯣꯏꯔꯒꯅꯦ ꯍꯜꯂꯁꯤ ꯌꯥꯔꯅꯤ ꯑꯩ ꯀꯩꯁꯨꯝꯇ ꯇꯧꯗ꯭ꯔꯦꯕ ꯌꯨꯝꯗ ꯑꯣꯏꯅ ꯍꯜꯂꯒ ꯄꯣꯊꯥꯔꯨꯔꯁꯤ ꯑꯋꯥꯕ ꯍꯥꯏꯕ ꯑꯋꯥꯕꯗꯣ ꯃꯊꯟꯇꯒꯤ ꯑꯣꯏꯒꯦ ꯅꯤꯡꯂꯤꯒꯨꯝ ꯍꯧꯖꯤꯛꯁꯨ ꯎꯠꯊꯣꯔꯛꯇꯦ ꯔꯥꯅꯤ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯗꯨꯅ ꯑꯗꯨꯗꯤꯅꯦ ꯅꯪ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨ ꯏꯃꯥ ꯗꯣꯛꯇꯔꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯆꯠꯂꯒ ꯋꯥꯔꯤ ꯇꯧꯔꯨꯒꯦ ꯂꯩꯁꯤ ꯍꯦꯟꯕꯤꯕꯨ ꯊꯝꯂꯝꯗꯨꯅ ꯔꯥꯅꯤ ꯗꯣꯛꯇꯔꯒꯤ ꯀꯥꯗ ꯂꯥꯛꯏ ꯗꯣꯛꯇꯔꯗꯨꯅꯁꯨ ꯇꯔꯥꯝ ꯇꯔꯥꯝ ꯀꯧꯁꯤꯜꯂꯤ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏꯁꯨ ꯇꯧꯏ ꯗꯣꯛꯇꯔꯗꯨꯅ ꯂꯩꯁꯤ ꯍꯦꯟꯕꯤꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯐꯒꯠꯍꯟꯕꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤꯁꯨ ꯑꯆꯧꯕ ꯃꯇꯦꯡ ꯆꯪꯏ ꯃꯥꯒꯤ ꯋꯥꯈꯜꯕꯨ ꯅꯨꯡꯉꯥꯏꯅ ꯂꯩꯍꯟꯕ ꯍꯥꯏꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯅꯠꯇꯕꯅꯤꯅ ꯑꯩ ꯚꯥꯞ ꯇꯥꯖꯔꯦ ꯗꯣꯛꯇꯔ ꯏꯆꯥꯁꯦ ꯑꯩꯈꯣꯏꯅꯁꯨ ꯁꯣꯏꯔꯦ ꯑꯗꯨꯅꯅꯤ ꯊꯣꯛꯈꯤꯕꯁꯤꯡꯗꯣ ꯗꯣꯛꯇꯔꯗꯨꯗꯗꯤ ꯁꯝꯂꯞꯅ ꯂꯤꯗꯨꯅ ꯈꯪꯍꯜꯂꯤ ꯂꯩꯁꯤ ꯍꯦꯟꯕꯤꯗꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯦꯗ ꯑꯗꯨꯗ ꯃꯅꯪꯒꯟꯗ ꯃꯣꯟꯗꯨꯅ ꯉꯥꯛꯇꯨꯅ ꯂꯩ ꯃꯥꯗꯤ ꯉꯥꯏꯍꯥꯛꯀꯤ ꯊꯨꯅ ꯑꯣꯏꯔꯛꯈꯤꯕ ꯃꯁꯥꯒꯤ ꯐꯤꯕꯝꯗꯨꯅ ꯃꯃꯥ ꯆꯪꯂꯛꯄ ꯉꯥꯏꯔꯛꯏ ꯃꯉꯥꯜꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯔꯥꯅꯤꯁꯨ ꯆꯪꯂꯛꯏ ꯆꯥꯊꯣꯏꯕꯤ ꯏꯆꯥ ꯀꯩꯁꯨ ꯇꯧꯔꯔꯣꯏ ꯅꯪ ꯁꯤꯒꯤꯁꯤ ꯌꯥꯟꯕ ꯂꯣꯏꯕꯒꯅꯦ ꯌꯨꯝꯗ ꯑꯗꯨꯝ ꯆꯠꯄ ꯌꯥꯔꯅꯤ ꯍꯥꯏꯔꯛꯏ ꯗꯣꯛꯇꯔꯅ ꯑꯩ ꯐꯣꯟꯗꯤ ꯏꯃꯥꯗꯤ ꯀꯥꯎꯗꯅ ꯌꯨꯝꯗ ꯊꯅꯝꯂꯦꯗꯅ ꯐꯣꯟ ꯊꯝꯂꯝꯂꯦ ꯍꯥꯏꯕꯗꯨꯅ ꯂꯩꯁꯤ ꯍꯦꯟꯕꯤ ꯇꯨꯃꯤꯟ ꯂꯩꯔꯤ ꯃꯉꯥꯜꯁꯨ ꯍꯦꯛ ꯌꯧꯕꯒ ꯐꯣꯟ ꯐꯅ ꯌꯥꯝꯅꯗꯤ ꯅꯨꯄꯤ ꯃꯉꯣꯟꯗ ꯇꯧꯔꯛꯄꯅꯤ ꯑꯗꯨꯕꯨ ꯑꯃꯗꯨꯅ ꯃꯌꯨꯝꯗ ꯊꯝꯂꯝꯂꯕꯅꯤꯅ ꯄꯥꯏꯗ꯭ꯔꯦ ꯄꯥꯏꯃꯜꯂꯛꯇ꯭ꯔꯕꯗ ꯊꯣꯏꯍꯦꯟꯕꯤꯗ ꯐꯣꯟ ꯇꯧꯔꯛꯏ ꯊꯣꯏꯍꯦꯟꯕꯤ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯁꯤꯅ ꯇꯧꯔꯛꯏꯁꯤꯁꯨ ꯑꯩꯁꯦ ꯅꯨꯡꯁꯤꯕꯒꯤ ꯌꯧꯔꯦ ꯈꯣꯠꯂꯦ ꯍꯥꯏꯒꯦꯅ ꯇꯧꯔꯛꯄꯗꯤ ꯑꯣꯏꯔꯝꯃꯣꯏ ꯂꯩꯁꯤ ꯍꯦꯟꯕꯤ ꯐꯣꯟ ꯄꯥꯏꯕꯤꯔꯛꯑꯝꯃꯔꯣꯏ ꯑꯗꯨꯅꯅꯦꯕ ꯄꯦꯜꯂꯦꯗꯀꯣ ꯊꯣꯏꯍꯦꯟꯕꯤ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯃꯌꯥꯝꯒꯤ ꯀꯥꯡꯗ꯭ꯔꯨꯝ ꯑꯣꯟꯕꯗ ꯁꯤꯗꯤ ꯑꯩ ꯑꯊꯨꯕꯗ ꯅꯨꯄꯥ ꯑꯃ ꯀꯣꯏꯍꯧꯗ꯭ꯔꯗꯤ ꯃꯌꯥꯝꯒꯤ ꯄꯥꯈꯣꯜꯂꯣꯏ ꯑꯣꯏꯗꯅ ꯁꯣꯏꯗꯅ ꯇꯣꯛꯑꯅꯤ ꯄꯨꯟꯁꯤꯁꯦ ꯄꯥꯏꯗꯕꯗꯤ ꯇꯧꯗꯦ ꯄꯥꯏꯈꯠꯂꯦ ꯃꯉꯥꯜ ꯌꯧꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯅꯪꯕꯨ ꯀꯩꯗꯧꯔꯝꯃꯤꯅꯣ ꯃꯣꯏ ꯑꯅꯤꯒꯤ ꯐꯥꯏꯠꯇꯣ ꯈꯥꯝꯖꯤꯜꯂꯒ ꯌꯥꯁꯤꯟꯅꯍꯜꯂꯝꯃꯒ ꯌꯨꯝ ꯌꯧꯔꯛꯑꯒ ꯗ꯭ꯔꯦꯁ ꯍꯣꯡꯕꯗ ꯉꯥꯏꯔꯤ ꯂꯩꯁꯤ ꯍꯦꯟꯕꯤꯗꯣ ꯑꯩꯅ ꯇꯧꯕ ꯐꯣꯟ ꯄꯥꯏꯔꯛꯇꯦ ꯃꯥꯕꯨ ꯀꯩꯗꯧꯕ ꯌꯥꯎꯖꯥꯠꯅꯣ ꯑꯩꯅ ꯆꯠꯂꯝꯗꯥꯏꯗ ꯃꯊꯣꯏꯁꯨ ꯈꯔ ꯅꯨꯡꯉꯥꯏꯍꯧꯗꯕꯅꯤ ꯍꯩꯃꯥ ꯃꯥꯕꯣ ꯊꯣꯏꯍꯦꯟꯕꯤꯗꯤ ꯇꯁꯦꯡꯅ ꯈꯪꯗꯦ ꯂꯩꯁꯤ ꯍꯦꯟꯕꯤꯅꯁꯨ ꯍꯥꯏꯗꯕꯅ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯍꯧꯗꯦ ꯍꯥꯏꯕ ꯋꯥꯍꯩꯗꯨꯗ ꯅꯛꯅ ꯄꯨꯟꯕ ꯃꯔꯨꯞꯇꯨꯒꯤ ꯑꯋꯥꯕ ꯀꯔꯤꯒꯤ ꯎꯁꯤꯜꯂꯨꯗꯕꯅꯣ ꯍꯥꯏꯅꯁꯨ ꯈꯟꯕꯗ ꯅꯨꯡꯉꯥꯏꯖꯗꯦ ꯑꯩꯗꯤ ꯈꯪꯗꯦ ꯃꯥꯅꯁꯨ ꯅꯣꯡꯇ ꯑꯋꯥꯏꯕꯩ ꯋꯥꯔꯤꯗꯤ ꯁꯤꯌꯔ ꯇꯧꯗꯦ ꯑꯩ ꯆꯠꯂꯒ ꯍꯪꯕꯤꯔꯒꯦ ꯍꯣꯏ ꯑꯗꯨꯒ ꯀꯩ ꯂꯩꯌꯦꯗꯣ ꯍꯥꯏꯔꯛꯑꯣꯀꯣ ꯑꯩ ꯅꯪꯒꯤ ꯖꯤꯄꯦꯗ ꯄꯩꯁా ꯊꯥꯔꯛꯀꯦ ꯑꯆꯥꯄꯣꯠ ꯈꯔꯁꯨ ꯂꯩꯕꯤꯀꯣ ꯀꯥꯞꯂꯛꯇ꯭ꯔꯁꯨ ꯌꯥꯔꯦ ꯅꯪꯅ ꯂꯩꯕꯁꯨ ꯂꯩꯕꯅꯦ ꯑꯩꯒꯤꯁꯨ ꯈꯔ ꯄꯨꯕꯤꯌꯣꯕ ꯍꯥꯏꯗꯨꯅ ꯃꯉꯥꯜꯅ ꯊꯣꯏꯍꯦꯟꯕꯤꯒꯤ ꯑꯦꯀꯥꯎꯟꯇ 1K ꯀꯥꯞꯄꯛꯏ ꯇꯁꯦꯡꯅ ꯃꯥ ꯅꯨꯄꯤꯗꯨꯅ ꯂꯩꯍꯧꯕ ꯐꯤꯕꯝꯗꯨꯅꯁꯨ ꯂꯩꯇꯥꯐꯝ ꯈꯪꯗꯕꯅꯤ ꯊꯣꯏꯍꯦꯟꯕꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯏ ꯇꯁꯦꯡꯅ ꯁꯦꯜꯗꯨ ꯀꯥꯞꯂꯛꯄꯒꯤ ꯅꯠꯇꯦ ꯄꯨꯔꯥ ꯀꯣꯏꯅꯗ꯭ꯔꯤꯕ ꯃꯥꯅ ꯅꯨꯄꯤꯗꯨꯒꯤ ꯂꯧꯕꯤꯔꯤꯕ ꯀꯦꯌꯔꯗꯨꯗ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯃꯥꯅꯁꯨ ꯀꯂꯛꯆꯔꯨꯕꯅꯤ ꯁꯣꯝꯗꯅ ꯃꯥꯔꯁꯟꯁꯨ ꯃꯥꯒꯤ ꯇꯧꯒꯗꯕ ꯃꯊꯧ ꯑꯌꯥꯝꯕ ꯂꯣꯏꯁꯤꯜꯂꯛꯂꯤ ꯃꯄꯥꯒꯤꯁꯤꯅꯤ ꯃꯥꯅ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯀꯣꯛ ꯁꯥꯕ ꯑꯗꯨꯕꯨ ꯃꯗꯨꯅ ꯂꯩꯈꯥꯏ ꯇꯥꯈꯤꯕꯗ ꯃꯥ ꯇꯌꯥꯡꯅ ꯊꯕꯛ ꯈꯨꯗꯤꯡ ꯇꯧꯕ ꯉꯝꯂꯅꯤ ꯈꯟ ꯑꯁꯥꯡꯕ ꯁꯣꯔ ꯍꯣꯟꯊꯈꯤ ꯋꯥꯡꯂꯦꯝꯕ ꯊꯕꯥꯁꯨ ꯂꯥꯛꯄꯅꯤ ꯋꯥꯡꯂꯦꯝꯕꯅ ꯃꯥꯔꯁꯟ ꯅꯪꯗꯤ ꯀꯝꯗꯧꯔꯤ ꯅꯨꯡꯉꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯕ ꯇꯥꯕꯅꯤ ꯇꯥꯃꯣ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯏꯆꯟꯁꯦ ꯁꯤꯗ ꯂꯩꯕꯁꯤꯕꯨ ꯀꯝꯗꯧꯒꯦ ꯍꯥꯟꯅꯗꯒꯤꯗꯤ ꯌꯥꯝ ꯐꯒꯠꯂꯦꯗ ꯑꯩ ꯋꯥꯈꯜꯗ ꯊꯕꯛꯁꯨ ꯑꯌꯥꯝꯕ ꯂꯣꯏꯅ ꯍꯩꯔꯤ ꯃꯥꯅ ꯇꯧꯕ ꯊꯣꯡꯕꯁꯤꯡꯁꯦ ꯃꯃꯥꯡꯗꯗꯤ ꯊꯨꯝ ꯌꯥꯛꯄ꯭ꯔꯥ ꯃꯣꯔꯣꯛ ꯁꯥꯕ꯭ꯔꯥ ꯃꯨꯟꯕ ꯋꯥꯠꯄ꯭ꯔꯥ ꯑꯃ ꯇꯧꯕꯅꯤ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯐꯖꯅ ꯈꯨꯠꯂꯣꯏꯔꯦ ꯃꯥ ꯏꯃꯥꯅ ꯄꯉꯥꯡꯗ ꯉꯥꯡꯕꯗ ꯑꯗꯒꯤ ꯍꯟꯗꯛ ꯃꯥꯒꯤ 12ꯇ ꯄꯨꯟꯕ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨꯁꯨ ꯂꯣꯏꯅ ꯐꯕꯗꯩ ꯍꯩꯔꯛꯏꯅꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕꯒꯁꯦ ꯑꯗꯣ ꯑꯩꯁꯦ ꯃꯥꯒꯤ ꯃꯈꯥ ꯇꯝꯊꯕꯒꯤ ꯃꯇꯥꯡꯁꯤꯗ ꯀꯣꯛ ꯈꯔ ꯁꯥꯏꯅꯦ ꯑꯗꯨꯒꯤꯗꯤ ꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯇꯧꯁꯤ ꯁꯦꯜ ꯂꯩꯇꯕꯁꯨ ꯅꯠꯇꯕꯅꯤꯅ ꯏꯆꯜꯅ ꯑꯄꯥꯝꯕ ꯇꯝꯖꯍꯧꯁꯅꯨ ꯃꯥꯅ ꯈꯟꯕꯗ ꯅꯤꯌꯣꯝ ꯆꯥꯕ ꯈꯜꯂꯛꯑꯣꯏꯅꯦ ꯑꯗꯨꯗꯅꯤ ꯑꯩꯅ ꯅꯨꯡꯁꯥ ꯊꯤꯔꯤꯁꯦ ꯏꯃꯥꯅ ꯃꯔꯣꯜ ꯑꯃ ꯉꯥꯡꯅꯕ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕꯅꯤ ꯏꯗꯣꯝꯆꯥꯁꯨ ꯐꯍꯟꯅꯤꯡꯗꯅ ꯇꯧꯖꯩꯅꯤ ꯁꯤꯅ ꯁꯤ ꯑꯣꯏꯔꯤ ꯊꯃꯣꯏꯁꯨ ꯏꯇꯩꯃꯗ ꯄꯨꯁꯤꯟꯕꯗꯤ ꯌꯥꯔꯦꯀꯣ ꯑꯇꯩꯗ ꯂꯣꯠꯂꯁꯨ ꯅꯅꯥꯎꯗꯤ ꯁꯤꯠ ꯅꯥꯟꯅ ꯈꯪꯖꯩꯀꯣ
ꯈꯪꯂꯕꯅꯤꯅ ꯂꯣꯠꯇꯅ ꯀꯩꯗꯧꯅꯤ ꯍꯟꯗꯛꯀꯤ ꯃꯦꯔꯥꯁꯤꯗ ꯏꯃꯥ ꯍꯣꯏꯗ ꯃꯥꯡꯒꯣꯜ ꯀꯥꯍꯜꯂꯨꯔꯒꯦ ꯈꯜꯂꯤꯕꯅꯤ ꯆꯦꯟ ꯆꯣꯡꯕ ꯀꯥꯏꯗꯨꯗꯤ ꯑꯉꯥꯡꯃꯛꯁꯨ ꯅꯠꯇ꯭ꯔꯕꯅꯤꯅ ꯈꯔ ꯐꯖꯕ ꯋꯥꯠꯀꯗꯕ ꯃꯥꯜꯂꯤ ꯀꯩꯅꯣꯗ ꯇꯥꯃꯣ ꯅꯁꯥ ꯌꯥꯅꯗꯕꯁꯨ ꯅꯠꯇꯦ ꯄꯨꯟꯁꯤꯗ ꯑꯅꯤꯔꯛ ꯍꯟꯅ ꯊꯣꯛꯄꯁꯨ ꯅꯠꯇꯦ ꯃꯥꯡꯒꯣꯜ ꯀꯥꯕꯁꯤꯅ ꯍꯦꯟꯅ ꯂꯦꯝꯖꯔꯤ ꯁꯤ ꯑꯗꯨꯝ ꯇꯧꯔꯁꯦ ꯑꯩꯒꯤꯗꯤ ꯍꯥꯏꯅ ꯂꯩꯔꯤ ꯅꯪꯒꯤꯅ ꯀꯔꯝ ꯇꯧꯕ ꯑꯩꯒꯤꯁꯦ ꯀꯟꯐꯥꯔꯝ ꯇꯥꯗꯦꯗ ꯆꯍꯤꯗꯣ ꯑꯅꯤ ꯊꯤꯕꯤꯗ ꯐꯅꯗꯤ ꯌꯥꯝꯂꯝꯃꯅꯤ ꯏꯃꯥꯕꯣꯛꯅꯁꯨ ꯃꯃꯧ ꯄꯥꯝꯃꯦꯅ ꯇꯧꯔꯤꯕꯗꯨꯗ ꯀꯩꯅꯣ ꯅꯪꯕꯨ ꯊꯕꯛꯀꯤ ꯍꯣꯠꯅꯔꯤꯀꯥꯟꯗ ꯅꯁꯥꯒꯤ ꯃꯇꯝꯒ ꯑꯃꯠꯇ ꯈꯥꯏꯗꯣꯛꯇ꯭ꯔꯕ ꯍꯥꯏꯋꯥꯅꯦ ꯑꯗꯨꯃꯛꯁꯨ ꯅꯠꯇꯦꯗ ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯤꯁꯤꯡꯁꯦ ꯑꯩ ꯀꯌꯥ ꯄꯥꯝꯕ ꯌꯧꯕ ꯑꯣꯏꯗꯦ ꯃꯁꯛ ꯐꯖꯕꯤ ꯃꯔꯜ ꯂꯩꯕꯤ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯤ ꯈꯔ ꯑꯃꯅ ꯑꯩꯒꯤ ꯏꯔꯜ ꯏꯊꯨꯝ ꯌꯦꯡꯂꯒ ꯅꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯕ ꯈꯔꯅ ꯑꯩꯁꯦ ꯃꯤꯃꯥꯡꯗ ꯄꯨꯊꯣꯛꯄꯗ ꯂꯦꯝꯖꯩ ꯍꯥꯏꯕꯒꯤ ꯑꯈꯪꯕ ꯈꯔ ꯑꯃꯅ ꯉꯥꯏꯁꯦ ꯇꯁꯦꯡꯅ ꯏꯃꯨꯡ ꯀꯣꯏꯗꯧꯕꯤ ꯏꯃꯥꯕꯨ ꯑꯄꯣꯛꯄ ꯃꯃꯥꯃꯛꯅꯤ ꯈꯟꯅ ꯁꯦꯕꯥ ꯇꯧꯕꯤꯗꯧꯕꯤ ꯏꯁꯦꯡ ꯁꯦꯡꯅ ꯍꯥꯏꯔꯒ ꯌꯨꯝ ꯀꯣꯏꯒꯗꯕꯤ ꯌꯨꯝꯂꯩꯃꯁꯦ ꯄꯥꯛ ꯊꯦꯡꯅꯗꯕ ꯑꯗꯨꯃꯥꯏꯅ ꯈꯔ ꯇꯧꯕ ꯇꯥꯕꯅꯤ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯃꯗꯨ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯅ ꯁꯨꯝ ꯎꯁꯤꯟ ꯈꯪꯖꯤꯜꯂꯕ ꯊꯤꯖꯤꯜꯂꯕ ꯑꯗꯨꯝ ꯆꯨꯛꯁꯥ ꯇꯥꯕ ꯑꯗꯨꯅ ꯅꯪꯅ ꯈ꯭ꯋꯥꯏ ꯄꯥꯝꯕ ꯃꯁꯛ ꯐꯖꯕꯤ ꯑꯣꯏꯒꯦꯔꯥ ꯃꯔꯜ ꯂꯩꯕꯤ ꯑꯣꯏꯒꯦꯔꯥ ꯅꯨꯡꯁꯤꯕꯤ ꯑꯣꯏꯒꯦꯔꯥ ꯑꯃ ꯈꯟꯅꯕ ꯇꯧꯔꯁꯤ ꯃꯑꯣꯡ ꯌꯦꯡꯂꯒꯦ ꯍꯟꯗꯛ ꯑꯩꯁꯨ ꯑꯉꯥꯡ ꯑꯃꯒꯤ ꯃꯔꯤ ꯃꯈꯣꯡꯕꯨꯗꯤ ꯊꯤꯗꯅ ꯍꯣꯠꯅꯔꯤ ꯆꯨꯝꯃꯦꯗꯅ ꯁꯤꯗꯤ ꯃꯤꯅ ꯂꯤꯗ ꯂꯤꯁꯤꯜꯂꯛꯂꯕꯗꯤ ꯕꯦꯃ ꯊꯤꯔꯛꯑꯦꯗꯣ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯏ ꯑꯅꯤꯁꯤꯗꯤ ꯀꯌꯥ ꯄꯥꯛꯅ ꯀꯣꯏꯅꯗꯦ ꯅꯨꯄꯥ ꯃꯁꯦꯟꯒ ꯑꯣꯏꯕꯒ ꯃꯌꯥꯏ ꯀꯥ ꯑꯗꯨꯗꯅ ꯊꯕꯥꯅ ꯏꯆꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯏꯆꯦꯒꯤ ꯅꯥꯛꯇ ꯂꯩꯔꯤꯉꯩ ꯌꯨꯝꯕꯥꯂꯣꯟꯒ ꯈꯔ ꯀꯨꯞꯅ ꯃꯨꯟꯅ ꯇꯝꯕꯤꯔꯛꯎ ꯑꯩꯅꯒ ꯍꯥꯏꯔꯨꯕꯗꯤ ꯏꯋꯥ ꯂꯧꯕꯤꯕ ꯅꯠꯇꯦ ꯏꯁ ꯑꯩ ꯏꯜꯂꯤꯗꯨꯗꯤ ꯏꯃꯥꯅ ꯑꯗꯨꯝ ꯉꯥꯡꯉꯒ ꯊꯦꯡꯅ ꯍꯧꯔꯁꯨ ꯉꯥꯡꯉꯤ ꯉꯟꯅ ꯍꯧꯔꯒ ꯋꯥꯀꯤꯡ ꯆꯠꯆꯒꯦ ꯇꯧꯔꯁꯨ ꯆꯩ ꯅꯪꯒꯤ ꯋꯥꯀꯤꯡ ꯈꯨꯆꯠꯇꯨ ꯏꯔꯥꯡ ꯑꯃ ꯌꯥꯎꯕ ꯑꯗꯨꯗꯅꯤ ꯏꯃꯥꯅ ꯊꯦꯡꯉꯤꯗꯣ ꯑꯗꯨꯗꯤ ꯍꯥꯏꯕꯗꯨꯁꯨ ꯏꯟꯗꯕ ꯇꯥꯕ ꯃꯤ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯤ ꯍꯣꯏꯗꯤ ꯂꯩꯁꯥꯕꯤꯒ ꯂꯣꯏꯅ ꯐꯥꯅꯈ꯭ꯔꯦ ꯈꯪꯂꯕ꯭ꯔꯥ ꯆꯍꯤ ꯁꯨꯗꯅ ꯏꯔꯥꯡ ꯇꯧꯒꯅꯨ ꯂꯩꯔꯤꯕ ꯅꯕꯨꯡꯁꯤꯡꯅ ꯇꯣꯠꯄꯗ ꯏꯃꯥ ꯅꯪꯕꯨ ꯈꯥꯝꯕ ꯉꯝꯂꯣꯏ ꯏꯃꯥꯅ ꯇꯥꯃꯣꯗ ꯑꯩꯕꯨ ꯏꯟꯁꯤꯜꯂꯒ ꯐꯨꯍꯟꯅꯕ ꯇꯧꯕꯗꯣ ꯇꯥꯃꯣꯅ ꯑꯗꯨꯝ ꯀꯜꯂꯤ ꯅꯠꯇ꯭ꯔꯥ ꯏꯃꯥꯕꯣꯛꯇꯤ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯅ ꯍꯥꯏꯔꯒ ꯂꯣꯏꯅꯦ ꯏꯃꯥ ꯅꯪꯁꯦ ꯀꯅꯥ ꯂꯧꯗꯅꯅꯣ ꯃꯅꯦꯝ ꯐꯠꯇꯕꯤꯅ ꯃꯃꯧꯗ ꯀ꯭ꯔꯛ ꯌꯦꯡꯁꯤꯟꯕꯗꯩ ꯍꯦꯟꯅ ꯁꯥꯊꯤꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯃꯆꯤꯜ ꯑꯁꯤꯕꯨ ꯀꯌꯥꯗꯅꯣ ꯈꯔ ꯐꯔꯝꯒꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ ꯍꯜꯂꯝꯗꯦ ꯋꯥꯅꯤ ꯃꯁꯤ ꯂꯩꯃ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯣ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯅꯣꯛꯃꯤ ꯏꯆꯟ ꯆꯠꯂꯣ ꯏꯆꯥꯗꯤꯅꯦ ꯃꯔꯝ ꯃꯣꯛꯄꯅꯤ ꯅꯪ ꯇꯥꯃꯣꯒ ꯏꯃꯥꯒ ꯆꯥꯛ ꯆꯥꯔꯒ ꯍꯟꯈꯤꯅꯕ ꯀꯔꯤꯅꯣ ꯈꯤꯇ ꯌꯦꯡꯂꯨꯁꯣ ꯁꯤꯟꯊꯥ ꯍꯧꯒꯠꯇꯨꯅ ꯃꯃꯥꯗ ꯃꯃꯤꯠ ꯐꯥꯛꯆꯤꯜꯂꯝꯗꯨꯅ ꯆꯪꯈ꯭ꯔꯦ ꯊꯕꯥꯅ ꯀꯌꯥꯗꯨꯅ ꯌꯦꯡꯉꯨꯅꯦ ꯁꯤꯕꯨ ꯑꯩꯕꯨ ꯀꯔꯝ ꯉꯥꯡꯅꯗꯧꯔꯤꯕꯅꯣ ꯁꯤꯟꯊꯥꯗꯨ ꯆꯥꯛꯈꯨꯝ ꯆꯪꯂꯛꯂꯤ ꯃꯥꯁꯨ ꯋꯥꯈꯜ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯃꯕꯨꯡ ꯃꯃꯥ ꯎꯔꯨꯕꯗꯒꯤ ꯃꯕꯨꯛꯅꯤꯡꯗꯨꯁꯨ ꯏꯅꯨꯡ ꯅꯨꯡꯁꯤꯗꯨꯅ ꯃꯌꯨꯝ ꯆꯠꯅꯤꯡꯂꯕꯅꯤ ꯑꯗꯨꯕꯨ ꯂꯩꯃꯅ ꯑꯌꯥꯕ ꯑꯃꯁꯨ ꯄꯤꯗ ꯃꯃꯥꯅꯁꯨ ꯃꯥꯕꯨ ꯄꯨꯕꯒꯤ ꯋꯥ ꯍꯧꯗꯣꯛꯇꯕꯗꯨꯗ ꯃꯥꯅ ꯍꯥꯟꯅꯁꯨ ꯍꯥꯏꯖꯤꯟꯕ ꯉꯝꯗꯕꯅꯤ ꯁꯤꯟꯊꯥ ꯃꯆꯤꯟꯗ ꯄ꯭ꯔꯣꯛ ꯆꯥꯛꯅ ꯁꯣꯜꯂꯤ ꯊꯕꯥ ꯍꯥꯏꯕꯤ ꯐꯠꯇꯕꯤ ꯃꯆꯥ ꯅꯨꯡꯁꯤ ꯈꯪꯗꯕꯤ ꯃꯆꯥꯁꯦ ꯃꯆꯤꯟꯗꯅ ꯑꯩꯗꯤ ꯏꯆꯥ ꯊꯣꯏꯕꯤ ꯌꯥꯎꯗ꯭ꯔꯗꯤ ꯂꯩꯕ ꯉꯝꯃꯣꯏ ꯅꯣꯡꯃ ꯎꯗ꯭ꯔꯗꯤ ꯍꯣꯜꯂꯤꯕ ꯁꯣꯔꯁꯦ ꯂꯦꯞꯈꯤꯗꯧꯕꯩ ꯐꯥꯎꯏ ꯀꯥꯏꯅ ꯑꯗꯨꯒ ꯀꯌꯥꯗ ꯉꯝꯃꯤꯕ ꯅꯨꯄꯤꯅꯣꯕ ꯑꯩꯕꯨ ꯄꯨꯒꯦ ꯍꯥꯏꯗꯈꯩ ꯌꯨꯝꯕꯥꯂꯣꯟ ꯇꯝꯃꯨ ꯀꯥꯏꯅ ꯉꯁꯤ ꯑꯩꯅ ꯁꯥꯎꯔꯛꯇꯅ ꯈꯣꯡꯁꯦ ꯐꯤꯗ꯭ꯔꯤꯡ ꯊꯤꯜꯂꯒ ꯀꯞꯅꯤꯀꯣ ꯈꯣꯟꯖꯦꯜ ꯊꯣꯛꯅꯁꯨ ꯀꯅꯥꯁꯨ ꯂꯩꯇꯦ ꯈꯟꯅ ꯍꯥꯏꯗꯣꯛꯂꯨ ꯂꯣꯏꯔꯝꯗꯥꯏ ꯋꯥꯍꯩ ꯃꯇꯦꯛꯇꯣ ꯑꯌꯤꯡꯕ ꯑꯃ ꯊꯛꯅꯕ ꯂꯧꯒꯦ ꯆꯪꯂꯛꯄ ꯅꯤꯡꯊꯦꯝꯅ ꯇꯥꯍꯧꯔꯗꯨꯅ ꯂꯛꯅꯔꯛꯏ ꯍꯩ ꯀꯔꯤꯒꯤꯅꯣꯅꯦ ꯏꯆꯥ ꯊꯣꯏꯕꯤꯅ ꯈꯣꯡ ꯀꯥꯎꯔꯒ ꯀꯞꯇꯣꯏꯕꯣ ꯀꯅꯥꯅ ꯏꯆꯥꯗ ꯀꯔꯤ ꯍꯥꯏꯔꯛꯄꯒꯤꯅꯣ ꯕꯥꯖꯤ ꯇꯧꯒꯦ ꯁꯤꯟꯊꯥ ꯏꯈꯪ ꯈꯪꯉꯤ ꯅꯤꯡꯊꯦꯝꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯅꯣꯛꯁꯤꯟꯅꯗꯨꯅ ꯀꯅꯥꯅꯁꯨ ꯀꯩꯁꯨ ꯍꯥꯏꯗꯦꯗ ꯕꯥꯖꯤ ꯁꯨꯝ ꯗꯥꯏꯂꯣꯛ ꯑꯃ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯝꯕꯅꯤ ꯏꯆꯥꯒꯤ ꯗꯥꯏꯂꯣꯛ ꯄ꯭ꯔꯦꯛꯇꯤꯁꯁꯦ ꯌꯨꯝꯗ ꯆꯠꯍꯟꯕꯤꯌꯨ ꯑꯩꯕꯨ ꯍꯥꯏꯔꯝꯗꯧ ꯃꯥꯟꯈ꯭ꯔꯦꯗ ꯍꯥꯏꯗꯦꯗ ꯀꯩꯁꯨ ꯕꯥꯖꯤ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯉꯨꯒꯦ ꯕꯥꯖꯤꯅ ꯄꯥꯝꯕ ꯆꯝꯐꯨꯠꯁꯨ ꯑꯩꯅ ꯐꯨꯠꯇꯣꯏꯅꯦ ꯑꯩꯗꯤ ꯁꯤꯗ ꯂꯩꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯨꯝꯗꯗꯤ ꯑꯩꯈꯣꯏ ꯊꯕꯥꯅ ꯑꯣꯠꯄꯗ ꯅꯨꯡꯉꯥꯏꯇꯦ ꯍꯩ ꯅꯃꯥꯁꯤꯗ ꯍꯩꯗꯦꯗꯅ ꯅꯪꯕꯨ ꯕꯥꯖꯤꯒꯤꯗꯤ ꯏꯆꯥꯅ ꯊꯣꯡꯕꯗꯣ ꯏꯍꯥꯎꯗ ꯍꯥꯎꯔꯤ ꯆꯝꯐꯨꯠ ꯑꯃꯈꯛ ꯁꯣꯏꯗꯅ ꯌꯥꯎꯍꯜꯂꯒ ꯂꯣꯏꯔꯦ ꯅꯤꯡꯊꯦꯝꯁꯨ ꯍꯩ ꯃꯍꯤ ꯂꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯁꯤꯟꯊꯥꯁꯨ ꯂꯤꯛꯂꯤ ꯒ꯭ꯂꯥꯁ ꯑꯅꯤ ꯂꯧꯗꯨꯅ ꯍꯩ ꯃꯍꯤꯗꯣ ꯍꯩꯔꯒ ꯇ꯭ꯔꯦꯗ ꯍꯥꯞꯇꯨꯅ ꯃꯥꯔꯁꯟꯒꯤ ꯀꯥꯗ ꯂꯥꯛꯏ ꯇꯥꯃꯣ ꯀꯧꯈꯤꯕꯗ ꯉꯥꯏꯔꯤ ꯋꯥꯡꯂꯦꯝꯕ ꯊꯣꯔꯛꯇꯨꯅ
Wanglembana machalna pairakliba adugu lawi. Matauduna adum khangi kayam luna taujaba. Chahi mapan khare hina hanbani wanglembana sinthadagi. Nangbu shidalai banu ngai bro. Tamodi thabak halaaga ai leiramdabada wai sangbra. Sangdi ichana langlaga leirambaduna tamogidi waba mayam leiramasu. Ngihak to isu pothapo moijaini. Nangna leitabagi ichik chikpada tamo yumda halakningde. Is yari paktre. Inama masak khangnage na yade. Aduga yam nungshi sadana. Aibu aina haibani indi indraga. Marshanna Ichan yaujadaba ingonda karim narira. Nachina nau changdana. Nang haula khawba natte Sinthana Marshangi masampai tuna phoikiba. Ai dinangi na chal natra. Mitop alhanba. Adumba khatnarina. Nang ingonda gamda korokpa yaroi. Nupi ga se moina. Ai khoi yambongda nupi opara makoibani sukya yarunu na oine inchinge khangni yengo. Haiduna thadoklamlaga Sintha phet haiduna thokri. Matawado wanglemba noktuna lehawi. Marshansu haujikakta masamdo nanthaduna nokphet tawi. Nongba nungsinarabadi thamoinabu singnaradi pokminadaba haiba atopa ama amok leiti. Khwaidagi marudi thamoigi mari aduni. Wanglembadi phak nokshili Marshanbu yengduna makhoigidi Sinthase amata nganbi nongdol thakda tangna thokjabi thajagombani. Somdana kamdauri. Bill pithoklamduna makhoishu thorakli. Makhoina thorakpaga tahana changlakpa liklaiga thingjana doba khajik tangai. Rani kari yenglaga chatni ngangi khana onkhalakpada liklai oirami. Amuk hena sauningkhre. Adubu liklaidi makhoibu hanna yenglamba taudana maikai amaromda tahana chatkre. Machabu samliba oibana Rani su karisu tawba ngamhaudre. Leksi henbina. Ima ai adum satchaba ngamniye. Leksi henbi mamit phau pangningdabana yengludabani madi. Mamana lepkhibaduda waramlani khanna haibani. Rani su asawbadu phathaduna. Yanisi imaga dum satchi. Amuk tusin khochin tawradi berakani. Aibadi tusiloida. Ima warani. Kaisu wadi imadi. Ichana narakpasi machini hena wai. Matungdi asigumbasi. Handuna imana kaidonungda thokhallaru. Nangna nungaitaba ama leirabasu. Imada haigadabani ko imagi thoibi. Leksi henbi. Hoi haiba pakhum sitamakbi. Otoma reserve lauduna mayum tamna lagli. Sekta sekshilaklaba luda lushilaklabadi ima ichanatana leite haibado chumba chatni. Rani di liklaina hospital dali hauribado kana oiraba satno kari maramgi laklibano khanna wakhal amada gari do tongi.